Lakipur online puthokchaba March ki tang kuntra leibak pokpa numit ki khomjinba pau tabirasi. Ahanbada maroiba pau. Assam Vidhan Sabha gi anisuba tangka ki vote khomba ngasi numidang wairamda loisinkragani. Hailakandi tamda home guard puduna lakpa bus ama accident thokpada gari adugi driver sire. Star Club Binakandi Part 2 na sinduna Yauseng Sports hodokre. RK Sanatombi Bitalayada lem namit layang bagi thorom pangthokre amasung Assam da nifu aduga Manipur dana mioi taruki masada COVID laichata sina ngarang nauna positive oiba thangnakre. Hojik mapung oiba pau tabirasi. Assam Vidhan Sabha gi anisuba tangka ki mikhalga mari leinana tongan ba rajniti dol amasung independent mirep singna magi vote khombagi thabak ngasi nungthil loisilagani. Tangkak asigi lakliba April gitang amada apunba sit kuntra mapan gidamak mirep chahum gani phumanga na lamba taunaragani. Punna voter lakh humudra humdoi lising ni phumari chatruka kuntra mathoi gi manungda nupa voter masingna lakh kuntra tret lising kuntra mari changmaga kuntra tret ni aduga nupi voter na lakh kuntra taruk lising mapan ga chamapan ga yangkai mapan ni aduga third gender na chamaga kuntra mangani. Ngasi numidang wairam pung tarukta mifam pangthokpana chingba vote khombagi thabak loisilagani. Hailakandi tamna homeguard sing puduna lakpa bus ama accident thokpada gari adugi driver sire. Anisuba tangka ki mikhalga mari leinana ngaksenbagi thabakta yawgadaba homeguard singbo Lakhimpur dagi Hailakandi tamna lakpagi Haflong Silchar National Highway number 54 gi Dima Hasau amasung Kasar jila ngomkhaida bus adu accident thokibani. Thodokphamda gari ki driver sikhi. Thodok aduda gari du tonglakpa homeguard kuntra nithoi asok apan nangki. Makoi kuntra nithoi adugi manungda 15 gi phibamdi luna leiri haina pawa sina makhatari. Chahi khudingi leptana pangthoktuna lakpagum handaki chahi dasu Lakipur gi manung chana leiba Star Club Binakandi Part 2 na sinduna ngarang March ki tang 18 dagina numit nini chupna Yauseng Sports silangli thoromasi maroina Yauseng gi matamda Abir sanabagi chanabi thadoglaga sana khonaba amadi ate nat ki oiba thorom kaya pangthoknabagi maigei romda nupa macha nupi macha mau leisabina chingbabu pukning chingsinanaba khongjang amani hairi. RK Sanatombi Bidyalayada lem namit layang bagi thorom pangthokre. Jiribam district ngarang March ki tang 18 Babu Parada leiba RK Sanatombi Devi Bidyalayada Saksam Manipur amadi leima chanu tengmang lubna punna sinduna nongmagi oiba lemna layang ba amasung mit ki screening tokthokuna lemna chosma pibagi camp ama pangthokre. Ayuki pung 9 dagi nungthil gi pung 3 phawba pangthokiba thorom aduda chaurakna mioi chahum romna ana laying chathaki aduga makhoida spectacle sulem na piki. Jiribam Police Department asu Yauseng manung asida cheksel thorang lokotuna COVID-19 gi matangda miyamda bhap tahananaba mic publicity chatpaga loinana Motor Vehicle Act bu ngakna chattaba chahi sudriba angang singna gari thobada fine thian mana chingbagi thabak sing leptana chathari. Assam dangarang COVID laichada sina laikanaramba miyoi kunmari phaduna hospital thadokre. Naba phakraba migi masing lakani lising 15 chahum ga humpu tarukni. Pharak pagi changna chada marputra nipan dasamik taruk taret oiri. Assam dangarang nauna miyoi nifu gi masada COVID positive oiki haina haksel loishangi COVID-19 media bulletin da phongdoki.
राज्य सिदा लाइचर असिना पॉजिटिव ओइबगी अपुनबा मसिंगना लाख अनिगा लिसिंग 19,910 सुख्रे लायंग चथदुना लेरिबा एक्टिव केस की मसिंगना 154 मणिपुर दा हौकिबा पुंग 14 दा नौना मियोय तरुक की मसादा कोविड-19 पॉजिटिव ओइबा थेंगनाख्रे अपुनबा पॉजिटिव ओइकिबगी मसिंगना 19,930 नि मियोय अनि फदुना हनकिबगा लोइनना फदुना हनख्रबगी मसिंग 19,950 नि फरकबगी चांगना चादा 39.3 ओइरी लाइंग चथदुना लेरिबा एक्टिव केस की मसिंगना 63 नि मणिपुर दा लाइचर असिना सिकिबगी अपुनबा मसिंगना 453 सुख्रे अरोइबदा मरुइबा पाव अमुखन्ना असम विधानसभा की अनिसुब तांक की भोट खोंबा ngasi नुमिदांग वाइरमदा लोइसिनख्रगनी हाइलाकंडी तमना होमगार्ड पुदुना लाकपा बस अमा एक्सीडेंट थोकपदा गाड़ी अदुगी ड्राइवर सिरे स्टार क्लब बिनाकंदी पार्ट 2 ना सिंदुना याउसेंग स्पोर्ट्स हौदोख्रे आरके सनातोंबी विद्यालयदा लेम नमित लायंगबगी थोरम पांगथोख्रे अमसुंग असम दा निफु अदुगा मणिपुर दना मियोय तरुक की मसादा कोविड लाइचर असिना ngarang नौना पॉजिटिव ओइबा थेंगनाख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।